Channel asibu tabiriba khwai punungpo ahanmaka taramna oksari ngasigi maroiba pausing pijari. Poksabi machanupi halaba matung mama chu sijinaba honakre. Manipura kuki narco terrorist sing na satharakpa lana maram oiraga awa saithing nanglingi marak asida president rule amuk salai khibadagi miyam tangdu leitadraba timing asida tabada yamna tujungningai oiraba thodok amada ngasi Thawal district ki Khongjom police station konba Khongjom chingtha maning laikaida masamangna pokchabi machanupi ama sahi taruk lom tangairi bi ama mangaksamda thangna tinduna hatkre machada thinkhiba thang adumukna mama aduda masa matanta thinjaduna sijanaba honnabadagi Ras Medicity Hospital da pukatuna laikana kre hari police dagi phangba pawgi matung ina thodok adu ngasi ayu anganba pung taruk lom taba matamda thokibani leikhidrabi piklibi angang adugi mamingna Chingtham Malini kawi mama adugi mamingna Chingtham Ongbi Priyadarshini sahi kuntaruk mapuroibagi mingna Chingtham Premjit sahi kuntret kawi hairi mapuroiba asi hauji Indo Tibetan Police ki inspector oina nifutaruk suba battalion da posting tadun leibani machada thangna thinkiba mama adu hauji medical treatment gidamak Imphal gi Ras Medicity Hospital da pukatunu layeng sathari leikhidraba angang nupi macha adu Thawal district ki hospital da pukhatki adubu doctor singna sire haina confirm taruki hiram asiga mari lenna Thawal police na case amma lokhalaba matung thawa yaudraba Chingtham Malini gi hakchang adu Jawahar Nehru Institute of Medical Science Jenims da post mortem gi damak police na pukhatuna thamkre hari relief camp da leriba mahiroi chahum lomda cycle amadi phisabi chani ga maudra ga tarukta phisa kon yenthokre Transparency laina thabok taw mathau tai haina chief secretary na phongdokre Power Grid Corporation of India Limited ki CSR initiative amadi Ministry of Textile gi National Handloom Development Program gi makhada relief camp ta leiriba class 10 gi mahiroi sahum lomda bicycle yenthokhibaga lonena Imphal East District ki manungda leiba relief camp da leriba phisabi chani gi mawdra ga tarukta phisa kunchin yenthokre Imphal East gi deputy commissioner sinduna DC gi panchayat bhavan da pangthokiba thoram aduda Manipur lenga ki chief secretary Prashant Kumar commissioner N Ashok Kumar Imphal East ki DC Kumuntem Dainana maru oiba mithunglen sing oine saruk yaki aduga mari lenana chief secretary na phongdokibada hauji paikhaliba thabok thorom sing asida ahen mieng changduna amadi transparency leina thabok tawbagi tangai phadaba leire masina mating pibagi mathau tabasingda hena kanaba piragani haina khali haujik yamna luba amadi awab phim amada leiriba asida Tauna leiba hero kaya amadi luchingma kaya suthoroli tongan ba office masagi mathaudagi hendoktuna miyam gi yai phanaba thabak kaya supai khali masigidamakta makhoibu aikoi khudimangna ikai konafam tholi beirang asina maram oiduna mayum makai thadoktuna leirabasu ngasi phawba thauna leina leiriba asimak thakatpam toi hairaduna matam gi oina piba yaba tengbang singda thengthabai yaurabasu yari makai matam chana mathau taba khudimak awatpa lehendanaba lenga asina honaduna lakli isa gi yumdasu athu matamda hanjilanduna nungai yaifaba punchi amada leinanaba honari hairaduna matam gi oina IDP singi senthok leinaba thabok thorom kayasu paikhatli nakal amoromda thorom adu lur duna tholopada permission hangbo hang amagi pokum piraduna chief secretary Prashant Kumar na hai haujik tholi beirang asi loisinduna lamdam asida tangdu leitaba hanjilanna honaba haibusin ahan mukhungthangni tongan miyoi kayana painariba aini yadaba khulai sing asi hana thadok onba mathau tai loinana mapal lam singda chatok chasin tawbada national highway singda ayat apan leitanaba thabuk su leptana paikhali national highway singda ayat apan leitanaba thabuk paikhaliba asida matik chaba security thamnabasu honari adumakpu ahenba security forcing thambadi mathau tari national highway singda ayat apan leitana chatok chasin tahonanaba akan mathak ta honari lut tawkhiba khulai sing asina kunai asidasu ayat apan kaya pidaba nate khulai sing lokhatpa haibusina khwaidigi hena maru oi loinana tangdu leitaba hanjilanba national highway sing chatok chasin tahonbada ningtamna chathanba amadi nakal animakta thajaba amadi wakal tahanba haibasi irang asi loisinanaba honabada yamna maru oina tangai padaba amani haina chief secretary na phongdoki yellow phurup khudingmak punsin naduna India lenga ki policy thengnaminaba tangai phade haina thawai mirena phongdokre Manipur da hojik khuntak lan sinanaba India lenga na chatharakliba lanjang amadi aron ba lalong sing asida yellow phurup oiriba aikoi khudimakna amato oina
punsin minaduna lanpham asi thengnaba tangai pade lamdam asigi yellow furup sing amata oina punsin nadriba makai India lenga ki lalong asi thi hanbangam loi haina thawai mirel women suing gi convener paunan sanan bina phongdokri mahak makha taraduna hojik oiriba phibam asida chingkong chingya red zone da leiriba amadi lamdam asida khunda minariba yellow furup khuding makna punsinaba gi wakhalon amada ima leiba kedama ekoi punna hingminasi haiba banner amagi makhada thawai mirel na mapung oiba thodang lauraga red zone da leiriba ima maira paiwi singa khuchamnaduna mafam khudingmakta ekhoigi punsi haibasi ekhoigi punsi haiba khongchat ki ahumlak suba oina Imphal East ki lamlai kendra gi manung chanba thamna pokpi mai lekaida pangthokpa miyam gi oibam phum amada mahakna wafam asi phongdokibani Kogi Thawai Miren Nadi, Sinjalang Jeragasi, Lissing Makada, Quinatosi, Imalevaki, the Makoi, Minaki, Cyber Banner, Siki Makada, Imasing Tasenze, Tasenze, Ribagi, Madam City Kano, Hida, Mama, Highway City, Masuma, later, Mama, or Yadavani, Masuma, Labor, Mama, or Targa, Quincy, some Bangam, the Bagi Masaksa, Aduna, Ohle, Habadoni, Aduna, Koji, Huzik, Lamdam Sida, Patraba in the Gomena, Haita, in the Gomena, Kuntaklan, Sinabagi, the Mosipo Puna, Mutanabagi, Sansalebo, Kusin Torang, Sida, a quick cutting Monatoman, and let me never. Nupai belati, nupi belati, satarnaro ahalam. Dumdong cutting it, like cutting it, lam cutting it, Punamoina, Topa Matautai, Topa Matautai, Sikano, Haka, the Topa Hausida, a queen of the Kamina was a Chicken Tamzageba. Lamdam Sidanga Silan Toris, might take a cookie, Kakaki Lal or in Uhalam. Might take a cookie, Kakaki Lan, table, might take a killan, table, Lan City. Manipur Hype is the Sita in the Agomena, Atamnana, Lam the Mosipo Kutumsa, and never get them, Lam the Mosi the labor resource way out the Maquina Mapo, and never get them Atamnan is the Lesibo Muthatpada, as a making the Tamzariba. Adubo, meaning the D, might take Haktata Kukina, Lanto Hanba. I Adumba Mongamata Haliposa, Masinga City, Matuki Wakalon, Tadopiro, Lam the Mosida Tamnan is the Lesibo, and never get them in the Agomena Toropo policy program, Magi Makada, City, Lam the Mosidi PR, Tamzalakanda Lane, Lam the Masiki Lega, Mapu, Malajarama Duba, the Makoina Namdana, Kogi, Pamdeki Tatu Hallakanda, Masidi PR, Tamzalakanda, Makoina, a quick Luyang to the even Mapamzaga, putting the Kogi, Mamanyam, Piji, and Mayama Tana Tana Pana Nabagi, Ihojam, Amada Mara Pabi, Amada Mara Pabi, Mamma Pabi, Matoma Kanga, Change Leba, Kadi Tok do no come, I talk to no Hybo Philip Lips, out of Bonaquinga City, Hangaki in Suda, Ecoje, Egitation, Tanjan Balau, Combo in a satirical posa, Masitogomsi, Masitawai made and make Shana Hajari, Manipur Habal, stays the lady, Bakunda, Minari, indigenous people, Kodi Amatoina Topina Rakanda, Lamda Masibu Kuntaklan Sinaba in the Gomen, Matam Supergan, Lamda Masibu, Yosan, Nabagi, the Toriba along, she get Kokuti Mangatok in the Matautai, Tongan lady, but maintain it, Tabatonga, but put Irechas and the hygienic from Amana. My take Hakta Atamana Land or Pamambas in the Gomen Lancitor, but the young Lanciton Nabagidamok, my Papangam Nabagidabo, Punatoro Tabala, Mamana, Chambaneva, the Sinamakiti said, let's the Punato Walani have a Tonga, Purupsina, coming up, Matauta have a form Tamzari, but Nongtomum Biren Masana resigned to Krabanin Amuk Halakani Haibataja de Miam na Pamba, Lengak Amasem na Bunari Haina, Emily Arun Kumar na Pundokre. Hanagisi Minister Nongtomum Biren Masana resigned to Krabanin Amuk Ana Mahaki Pamda Halakani Haibagi Tazabalete, Atumatamda, Miam na Pamba Lusing Bakano Lengak Sem Naba, Honari, Centergi Matik Saba Lusingba, Collector Basu, Emily Singapore leader Ama. Atumatamda Kanduna Miam Gilengak Sem Nabahonari Haina, Wankai Esigi Emily Tangzam Arun Kumar Pungdokre, Wankai Esigi Manung Sana Leba, Kurai Ongai Lekai the Leba, Mitay Lining Luki, Mitay Sanglen, Kubam, Changab Gitarunga Marilena Wapam Asi, Emily Arun Kumar Pungdoki Bani, Mitay Sanglen Sangab Gitarum Adda, Lining Lysun Gitarum Kaya Supang Toki, Tarum Aduga Marilena Emily High. Ano balengak ama sem na bohona bada law and order gi pibam laksin na ba president rule asi salairak pani athu matamda center amadi BJP gi state unit ki leader singatana dun lengak sem na ba honari haina mahang na pongdoki ngana pip thongda bom manjan sinduna kihan magi thong chataram le ngasi ayuk pung 3 lom taba matamda impan police station gi manung chanba khagem pali morang purel amadi ngana pithong hairi belekai ahum asigi thangna bada leiba ngana pithong da sakhangda mioi singna hand grenade ama yanuna tamnam le hand grenade adu yanuna tamnam ba pi adusu karigmu wahi kara iduna tamnam ki bom adu ngachi ayuk lambi chatpa mioi singna thenar padagi police ta pau pirwa matungda police amadi bom expert ki kambu singna laktuni yeng chin kibani donana asoi angam yauduna lokthokre hari
bom jaramliba angobu phi aduda iramliba wahaising adu nayambana nauda tungdagi thangna thinba ngamba police commando nauti boy khumanna lamdam tamna phek yu haijari haiba wahaising tharamki hojik phawgi oina kanana karigidamak bom adu thamlamnibano haiba chap chaba khangma ngamdri bom thamjilamagi thawong adu maikai adumgi maira paibisina akan mongda condemn tawkre.